ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯃꯤꯀꯨꯞ ꯍꯧꯍꯟꯅꯤꯡꯗꯕ ꯃꯇꯥꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯃꯇꯝꯁꯤꯡ ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯐꯥꯔꯨꯕꯅꯤ, ꯃꯤ ꯍꯥꯠꯂꯨꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ, ꯑꯗꯨꯒ ꯑꯔꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨ ꯅꯠꯇꯦ ꯃꯄꯥꯗꯣ꯫ ꯑꯗꯨꯅ ꯖꯦꯜꯗꯒꯤ ꯉꯁꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯣ ꯃꯃꯥꯒ ꯃꯄꯥꯒ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯩꯅꯥ ꯃꯆꯥꯒꯤ ꯁꯛꯐꯝ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯊꯣꯏꯕ ꯃꯆꯥꯒꯤ ꯂꯦꯡꯖꯨꯝꯗ ꯂꯦꯡꯒꯣꯟꯕꯤꯗꯨꯅ ꯂꯥꯎ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯗꯥꯅꯦꯜ ꯈꯨꯝꯗꯦ ꯂꯩꯅꯥꯅ꯫ ꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯈꯨꯝꯗꯦ꯫ ꯃꯁꯝ ꯃꯀꯣꯏꯗꯨꯒ ꯃꯥꯒꯤ ꯐꯤꯕꯝꯗꯨꯒ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯅꯤ꯫ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯃꯌꯨꯝꯗꯅ ꯂꯍꯤꯅ ꯑꯩꯗꯤ ꯏꯇꯩꯗꯣ ꯍꯩꯅꯗꯦꯀꯣ, ꯀꯤꯖꯩ꯫ ꯀꯩꯁꯨꯝ ꯇꯧꯔꯦꯗ꯫ ꯈꯪꯗꯦ, ꯌꯦꯡꯕ ꯍꯩꯅꯗꯧ ꯃꯥꯟꯗꯦ꯫ ꯌꯦꯡꯉꯨ ꯍꯥꯏꯗꯦ ꯅꯉꯣꯟꯗ꯫ ꯑꯩ ꯀꯥꯗ ꯂꯩꯒꯦ, ꯀꯧꯊꯣꯔꯛꯀꯅꯨꯀꯣ꯫ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕꯣ? ꯐꯖꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯥꯟꯅꯒꯨꯝ ꯅꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯪꯁꯦ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯒ ꯃꯥꯅꯅꯦ ꯅꯪꯒꯤ ꯅꯠꯇꯦ꯫ ꯑꯗꯣ ꯀꯔꯝ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯍꯣꯔꯦꯟ ꯅꯣꯔꯃꯦꯜꯗ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯍꯩꯅꯗꯧ ꯃꯥꯟꯗꯦꯕ꯫ ꯁꯨꯝ ꯉꯥꯡꯂꯝꯕꯗꯒꯤ ꯈꯨꯄꯥꯛꯁꯤꯅ꯫ ꯂꯍꯤ ꯐꯠ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨꯗ ꯌꯥꯝ ꯐꯨꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯍꯣꯡꯕ ꯁꯛꯇꯝꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯏꯆꯥꯅ ꯅꯪꯒ ꯁꯥꯒꯣꯟꯅꯔꯤꯉꯩ ꯑꯩ ꯐꯨꯅꯤꯡꯗꯦ꯫ ꯋꯥꯅꯒ ꯋꯥꯔꯛꯄꯁꯤꯗꯅꯦ ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ꯫ ꯁꯣꯔꯣ ꯍꯣꯠꯅꯖꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ꯫ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯅ ꯀꯪꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩ ꯃꯥꯟꯅꯗ꯭ꯔꯤꯕ? ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯃꯤꯕ꯫ ꯃꯤ ꯌꯥꯝ ꯆꯥꯕ ꯃꯇꯝꯅꯤ ꯁꯤꯗꯤ꯫ ꯑꯩ ꯏꯊꯟꯇꯒꯤ ꯇꯥꯏꯞꯇ ꯃꯤ ꯈꯨꯗꯤꯡ ꯂꯣꯏ ꯇꯧꯕꯅꯤ, ꯃꯥꯅ ꯈꯪꯁꯨ ꯈꯪꯗꯅ꯫ ꯍꯣꯏ ꯑꯩ ꯈꯪꯉꯦ꯫ ꯗꯌꯥꯏ, ꯍꯣꯔꯦꯟꯗꯤ ꯗꯌꯥꯏꯒꯤ ꯐꯥꯁ ꯐꯨꯗꯇ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤꯀꯣ? ꯀꯣ ꯗꯌꯥꯏ? ꯄꯨꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯣꯏꯕ, ꯄꯤꯖꯗꯣꯏꯅꯤ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯄꯤꯖꯗꯣꯏꯅꯤ꯫ ꯂꯍꯤ ꯍꯔꯥꯎꯅ ꯋꯥꯕꯒ ꯐꯩꯌꯦ ꯗꯌꯥꯏ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤꯕꯅꯤ꯫ ꯏꯔꯣꯜꯂꯒ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯔꯦ꯫ ꯄꯤꯔꯣ ꯑꯩ ꯂꯧꯊꯣꯛꯂꯛꯑꯒꯦ꯫ ꯗꯌꯥꯏ ꯑꯗꯨꯝ ꯇꯧꯔꯣ, ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯒꯦ꯫ ꯍꯥꯏꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯗꯨ ꯅꯣꯛꯃꯤ ꯐꯝꯃꯨ꯫ ꯂꯍꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯕꯨꯛꯇ ꯇꯞꯂꯤ ꯅꯥꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯅ ꯑꯩꯁꯤ ꯌꯥꯝꯅ ꯑꯣꯠꯂꯦ ꯗꯌꯥꯏ꯫ ꯍꯧꯔꯛꯄꯗꯅ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯌꯥꯗꯦ, ꯀꯣꯛ ꯉꯥꯎꯕꯁꯨ ꯁꯤꯒꯦ ꯇꯧꯋꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯝꯕꯗ ꯌꯥꯝ ꯋꯥꯏ꯫ ꯗꯌꯥꯏ, ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯂꯒ ꯃꯥ ꯐꯪꯖꯔꯒ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯊꯤꯅ ꯇꯧꯔꯒꯅ ꯏꯇꯩ ꯏꯅꯥꯎꯈꯛ ꯇꯣꯉꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯗꯤ ꯌꯥꯝ ꯀꯞꯇꯧ ꯃꯥꯜꯂꯤꯕ ꯗꯌꯥꯏ꯫ ꯀꯩꯗꯧꯕꯒꯤ ꯊꯤꯅ ꯇꯧꯗꯣꯏꯅꯣ ꯃꯤꯊꯣꯏꯕꯤ ꯅꯪꯕꯣ? ꯇꯟꯖꯥꯁꯤꯗ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯂꯍꯤ ꯐꯤꯡꯅ ꯗꯌꯥꯏ, ꯏꯃꯥ ꯍꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ꯫ ꯉꯥꯟꯕꯗꯤ ꯃꯆꯥꯅꯨꯄꯥꯒ ꯁꯥꯟꯅꯗꯨꯅꯁꯨ ꯂꯩꯔꯤ꯫ ꯃꯇꯧꯗꯨ ꯌꯦꯡꯅ ꯗꯗꯥ, ꯑꯉꯥꯡꯗꯣ ꯋꯥꯔꯝꯂꯅꯤꯌꯦ, ꯇꯨꯝꯍꯜꯂꯒꯦ꯫ ꯋꯥꯗ꯭ꯔꯤ ꯏꯆꯥ ꯋꯥꯗ꯭ꯔꯤ꯫ ꯅꯨꯄꯥꯅꯤꯅ ꯋꯥꯕ ꯌꯥꯗꯦ, ꯑꯈꯥꯡ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯑꯅꯝ ꯀꯟꯅꯕꯅꯤ ꯑꯈꯥꯡ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯗꯗꯥꯕꯨ ꯉꯥꯎꯗꯦ ꯍꯥꯏ ꯌꯥꯕ꯭ꯔꯣ? ꯕꯦꯝ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯁꯟꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯉꯥꯡꯗꯣ ꯎꯞꯁꯤꯟꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ ꯂꯩꯔꯛꯂꯦ꯫ ꯑꯁ ꯗꯗꯥ, ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯍꯧꯒꯠꯂꯒ ꯆꯠꯂꯨ ꯏꯆꯥ ꯊꯣꯏ꯫ ꯉꯝꯗꯧꯔꯦ꯫ ꯍꯧꯒꯠꯂꯨ꯫ ꯑꯉꯥꯡꯗꯣ ꯏꯛ ꯁꯪꯂꯛꯏ꯫ ꯅꯨꯡꯁꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯧꯒꯦ ꯇꯧꯖꯩ꯫ ꯉꯥꯟꯕꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯕꯦꯝ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ, ꯑꯉꯥꯡꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟꯗꯣ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯆꯠꯇꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯏꯃꯥ, ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ? ꯑꯥꯎ ꯆꯥꯔꯦ ꯏꯃꯥ꯫ ꯏꯃꯥꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯏꯃꯥꯁꯨ ꯆꯥꯔꯦ꯫ ꯏꯁꯨ ꯊꯣꯏꯕꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯗ꯭ꯔꯤꯗ, ꯑꯉꯥꯡꯁꯦ ꯗꯗꯥꯅ ꯍꯥꯠꯇꯧꯔꯦ꯫ ꯍꯩꯃꯥ, ꯀꯔꯤ ꯈꯣꯟꯗꯥ ꯂꯛꯇꯥꯅꯣꯅꯦ ꯅꯪꯕꯣ? ꯑꯉꯥꯡꯁꯦ ꯎꯞꯄ ꯈꯔ ꯍꯩꯔꯛꯏ꯫
ꯍꯧꯒꯠꯂꯒ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯅ ꯎꯞꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯒꯠꯄ ꯉꯝꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯥ ꯀꯧꯁꯦꯝꯕꯤꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯃꯥꯅ ꯄꯥꯎ ꯇꯝꯂꯤꯗꯣ ꯉꯥꯟꯕ ꯇꯥꯔꯗꯨꯅ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯐꯠ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯏꯆꯥꯊꯣꯏꯕ ꯕꯕꯥꯒꯤ ꯃꯅꯤ ꯃꯇꯨꯡ ꯅꯪ ꯃꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯃꯤꯠ ꯐꯥꯎ ꯅꯤꯡꯊꯤꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯤ ꯇ꯭ꯔꯦꯟ ꯇꯧꯈ꯭ꯔꯦ ꯃꯄꯥꯅ ꯉꯥꯟꯕ ꯃꯆꯥꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯁꯧ ꯇꯧꯔꯛꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯆꯥꯁꯦ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯕꯅꯤ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯏꯕꯦꯝꯍꯟꯅ ꯌꯥꯔꯦ ꯕꯦꯝ ꯑꯩ ꯊꯝꯖꯍꯧꯔꯒꯦ ꯅꯪ ꯏꯁꯧ ꯂꯥꯡꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇꯅꯤꯅꯦ ꯅꯣꯏꯅ ꯎꯔꯤꯁꯦ ꯂꯥꯡꯕꯨ ꯂꯥꯡꯗ꯭ꯔꯤꯕꯣ ꯍꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯁꯧ ꯂꯥꯡꯂꯒ ꯂꯩꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯕꯦꯝꯍꯟ ꯇꯜꯂꯕ ꯃꯥꯜꯂꯤ ꯃꯁꯨꯒꯤ ꯈꯣꯟꯖꯦꯜꯒ ꯇꯥꯔꯝꯗ꯭ꯔꯦ ꯊꯝꯈ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯁꯥꯎꯅ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯍꯩꯃꯥ ꯑꯩꯕꯨ ꯀꯔꯤ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯈ꯭ꯔꯒꯦꯅꯦ ꯌꯥꯝꯅ ꯀꯟꯅꯗꯤ ꯁꯤꯖꯤꯟꯅꯈꯤꯗꯕꯅꯤꯗ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯏꯆꯥ ꯇꯨꯝꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯁꯨꯝꯕꯤꯔꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥꯒꯤ ꯃꯁꯝꯒꯁꯤꯕꯨ ꯐꯣꯏꯔꯤꯕꯁꯤꯕꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯃꯁꯤ ꯏꯁꯧ ꯂꯥꯡꯗꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯉꯥꯟꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯏꯁꯧꯗꯣ ꯑꯝꯇ ꯇꯣꯛꯈꯣ ꯑꯉꯥꯡꯒꯗꯣ ꯃꯅꯥ ꯄꯪꯂꯝꯕ ꯇꯥꯔꯦ ꯅꯨꯡꯁꯤ ꯑꯉꯥꯡꯗꯣ ꯃꯃꯥꯡꯂꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯑꯉꯥꯡꯗꯨꯗ ꯄꯣꯛꯄꯁꯨ ꯊꯥꯔꯤ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯨꯝꯈ꯭ꯔꯦ ꯉꯥꯟꯕ ꯌꯥꯝꯅ ꯇꯞꯅ ꯕꯦꯝ ꯁꯨꯝꯕ ꯌꯥꯗ꯭ꯔꯣ ꯗꯗꯥ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩ ꯕꯦꯝ ꯏꯆꯥ ꯃꯅꯤꯁꯦ ꯁꯨꯝꯃꯨꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯋꯥꯔꯅꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯩꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯉꯥꯡꯗꯨꯁꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯝ ꯕꯦꯝ ꯅꯪꯁꯨ ꯇꯨꯝꯃꯨ ꯅꯨꯡꯁꯤꯁꯨ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯍꯤꯞꯊꯔꯛꯂꯤ ꯕꯦꯝ ꯏꯆꯥ ꯁꯅꯥ ꯃꯇꯨꯝ ꯃꯅꯤ ꯒꯨꯗ ꯅꯥꯏꯠ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯐꯤꯒꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯏꯟꯕ ꯅꯠꯇꯦ ꯄꯨꯔꯥ ꯄꯨꯔꯤ ꯑꯉꯥꯡ ꯆꯦꯟꯕꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯕꯦꯝ ꯅꯪ ꯅꯆꯥ ꯑꯃꯈꯛ ꯆꯦꯟꯕꯗ ꯑꯗꯨ ꯌꯥꯝ ꯕꯤꯕꯨꯂꯥ ꯆꯨꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯑꯍꯨꯝꯒ ꯁꯨꯖꯤꯟꯈ꯭ꯔꯗꯤ ꯅꯪ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯐꯤꯕꯝꯗ ꯇꯥꯔꯅꯤꯅꯦ ꯗꯗꯥꯅ ꯑꯉꯥꯡꯁꯦ ꯅꯣꯡꯃꯇ ꯆꯦꯜꯂꯒ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯈꯪꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯃꯥ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯁꯦꯟꯅꯒꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯁꯧ ꯂꯥꯡꯕꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯣ ꯕꯦꯝ ꯅꯪ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯏꯁꯧ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯅꯨꯡꯁꯤ ꯉꯁꯥꯏꯈꯩ ꯋꯥꯔꯨꯕꯒ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯟꯖꯦꯜ ꯑꯣꯟꯅ ꯃꯥꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯅꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯎꯕꯤꯕꯁꯨ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯉꯥꯟꯕ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯌꯥꯔꯤꯕꯁꯦ ꯗꯗꯥ ꯂꯥꯜꯂꯤꯕ ꯅꯨꯡꯊꯤꯜ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯅꯆꯥ ꯂꯝꯍꯦꯟꯕꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯔꯒ ꯁꯨꯁꯨ ꯇꯧꯔꯛꯂꯤꯗꯨ ꯎꯕꯗ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯑꯩꯅꯦ ꯃꯇꯨꯡ ꯍꯥꯏꯖꯔꯔꯣꯏ ꯏꯆꯥ ꯆꯥꯎꯔꯒ ꯅꯪꯒꯤ ꯏꯁꯧ ꯐꯔꯛꯇꯣꯏꯅꯤꯀꯣ ꯉꯥꯟꯕ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯨꯡꯗꯒꯤ ꯀꯣꯟꯗꯨꯅ ꯈꯗꯥꯡꯗꯨꯅ ꯅꯨꯡꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯗꯨꯅ ꯁꯥꯎꯔꯅꯣꯕ ꯕꯦꯝ ꯁꯦ ꯏꯆꯥꯁꯦ ꯑꯩ ꯄꯝꯃꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯄꯝꯈꯠꯂꯤ ꯑꯉꯥꯡꯗꯨꯁꯨ ꯀꯥꯎꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯅꯤꯡꯕꯅꯤꯅ ꯃꯄꯥꯅ ꯄꯝꯂꯤꯕꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯀꯞꯂꯛꯂꯤ ꯃꯅꯦ ꯀꯩꯒꯤꯅꯣ ꯀꯞꯄꯤꯁꯤꯕꯣ ꯁꯦ ꯕꯕꯥꯒꯅꯦ ꯀꯣꯀꯣꯏ ꯆꯠꯂꯗꯧꯅꯤ ꯃꯈꯣꯏ ꯕꯕꯥ ꯏꯆꯥ ꯃꯅꯤꯒ ꯊꯣꯛꯂꯝꯃꯣ ꯑꯩꯁꯨ ꯊꯣꯛꯂꯛꯂꯒꯦ ꯑꯁ ꯕꯦꯝ ꯃꯈꯣꯏ ꯕꯕꯥꯒ ꯑꯗꯨꯗꯤ ꯑꯍꯟ ꯃꯥꯜꯂꯤ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯑꯉꯥꯡꯒ ꯑꯃꯨꯛ ꯁꯥꯅꯤꯡꯂꯤꯕ ꯑꯁ ꯌꯥꯔꯦꯁꯦ ꯈꯠꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯃꯆꯥ ꯃꯃꯧꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯛꯂꯛꯂꯤ ꯉꯥꯟꯕ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯌꯦꯡꯗꯨꯅ ꯕꯦꯝ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯁꯤ ꯕꯕꯥꯅ ꯔꯦꯝꯕꯒ ꯂꯥꯛꯆꯔꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤꯅꯦ ꯍꯣ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯡꯁꯤꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯑꯃꯝꯕ ꯔꯨꯝ ꯑꯃꯗꯅꯤ ꯃꯁꯛꯇꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯈꯣꯟꯖꯦꯜꯗꯨ ꯈꯛꯇ ꯇꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯄꯤꯔꯛꯈꯤꯅꯤ ꯑꯗꯨꯒ ꯍꯦꯛ ꯁꯣꯏꯔꯕ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯀꯣꯛꯇꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯁꯦꯜꯗꯨꯗꯪ ꯌꯥꯝꯍꯜꯂꯒ ꯂꯣꯏꯔꯦ ꯅꯨꯄꯥꯗꯣ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗ
ꯁꯦꯜꯒꯤꯗꯤ ꯅꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯄꯤꯒꯅꯤ ꯑꯩꯒꯤ ꯍꯥꯏꯕꯨ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥꯗꯨꯁꯨ ꯂꯩꯁꯤꯟꯒꯗꯕꯅꯤ ꯐꯅꯤꯗ ꯇꯅꯦꯜ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯣꯏ ꯀꯅꯥꯝꯇ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯖꯩ ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ 3rd anniversary ꯐꯪꯁꯟ ꯃꯐꯝꯗꯅꯤ ꯉꯥꯟꯕꯗꯣ ꯂꯥꯛꯂꯤꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯕꯦꯝ ꯊꯤꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯟꯗ ꯑꯗꯨꯝ ꯂꯩꯔꯤ ꯊꯣꯏꯔꯦꯝꯕꯒ ꯃꯥꯒ ꯋꯥꯔꯤ ꯇꯧꯁꯤ ꯍꯥꯏꯗꯅ ꯐꯝꯊꯔꯛꯄꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯍꯜꯂꯣ ꯀꯅꯥ ꯎꯁꯤꯠꯇꯕ ꯈꯣꯟꯖꯦꯜꯗ ꯍꯦꯜꯂꯣ ꯃꯤꯁꯇꯔ ꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤꯅꯦ ꯑꯩꯁꯦ ꯉꯥꯟꯕ ꯊꯣꯏꯔꯦꯝꯕꯗ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯊꯣꯏꯔꯦꯝꯕ ꯆꯤꯡꯅꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯏ ꯉꯥꯟꯕꯅ ꯀꯅꯥꯅꯣ ꯅꯪ ꯉꯥꯏꯈꯣ ꯇꯞꯊꯈꯣ ꯑꯩ ꯃꯁꯛ ꯈꯪꯂꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯇꯞꯊꯈꯣꯅꯦ ꯅꯁꯛ ꯈꯪꯗꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯉꯥꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯈꯛ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯅꯨꯡꯁꯤꯗꯤ ꯀꯅꯥꯅ ꯀꯟꯗꯣꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯉꯥꯟꯕ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯥꯅ ꯀꯥꯏꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯁꯛꯁꯤ ꯅꯨꯡꯁꯤꯅꯦꯍꯦ ꯃꯃꯥꯏꯒꯁꯦ ꯇꯕꯪ ꯃꯃꯥꯒ ꯃꯥꯜꯂꯗꯅ ꯉꯥꯟꯕ ꯁꯥꯎꯅ ꯇꯦꯕꯜꯗꯨꯗ ꯊꯥꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯂꯝꯂꯕ ꯅꯈꯣꯏ ꯉꯥꯟꯕ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯅꯨꯄꯥꯗꯨ ꯅꯣꯛꯇꯨꯅ ꯇꯞꯊꯧꯅꯦ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥ ꯃꯅꯤꯗꯣ ꯀꯟꯅ ꯀꯞꯂꯛꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯨ ꯃꯥ ꯇꯥꯏ ꯑꯗꯨꯃꯥꯏ ꯇꯧꯅꯣ ꯏꯆꯥ ꯃꯅꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯃꯅꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯉꯥꯟꯕ ꯃꯃꯤꯠ ꯏ ꯉꯥꯡꯈꯠꯂꯛꯏ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯒ ꯂꯣꯏꯅꯕꯤꯒ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯂꯩꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯉꯥꯏꯍꯥꯛꯀ ꯇꯥꯈꯣ ꯀꯩꯅꯣ ꯉꯥꯟꯕ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯣꯛꯀꯅꯣ ꯍꯣꯏꯅꯤ ꯂꯣꯀꯦꯁꯟꯗꯣ ꯊꯥꯔꯛꯂꯒꯦꯅꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯣꯗꯨꯇ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯊꯣꯏꯔꯦꯝꯕꯗꯣ ꯐꯤꯡꯅ ꯏꯟꯅꯔꯛꯏ ꯑꯃꯟꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯅꯨꯡꯁꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯅꯨꯄꯥ ꯑꯃꯅ ꯃꯆꯥ ꯃꯅꯤꯕꯨ ꯄꯝꯗꯨꯅ ꯂꯩ ꯃꯃꯥ ꯃꯆꯥꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯂꯤ ꯆꯨꯝꯅ ꯄꯝꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯗꯨꯒꯤ ꯃꯈꯧꯔꯤꯗ ꯊꯥꯡ ꯊꯝꯂꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯀꯔꯝꯅ ꯊꯋꯥꯏ ꯋꯥꯔꯣꯏ ꯀꯞꯄꯗꯁꯨ ꯂꯣꯏꯔꯦ ꯅꯨꯡꯁꯤ ꯃꯅꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯅꯤ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯕꯣꯛꯀꯤ ꯅꯨꯡꯁꯤ ꯀꯞꯅ ꯅꯣꯏ ꯑꯗꯨꯃꯥꯏ ꯇꯧꯅꯣ ꯏꯆꯥꯗ ꯑꯗꯨꯃꯥꯏ ꯇꯧꯒꯅꯣ ꯅꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯣ ꯏꯆꯥꯗ ꯁꯣꯛꯀꯅꯣ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯍꯧꯅ ꯅꯣꯛꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯗꯥꯅꯦꯜ ꯅꯣꯡꯃꯤ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯃꯥꯕꯨ ꯎꯕꯗ ꯅꯨꯡꯁꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯆꯥꯗ ꯁꯣꯛꯀꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯆꯥꯗ ꯁꯣꯛꯀꯅꯣ ꯗꯥꯅꯦꯜ ꯅꯣꯛꯇꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯁꯥꯒꯟꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯋꯥꯜꯗ ꯊꯣꯝꯖꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯤꯕ ꯊꯣꯡꯗꯨ ꯈꯪꯀꯥꯎ ꯀꯥꯎꯊꯣꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤ ꯃꯄꯤ ꯃꯔꯛꯇ ꯆꯤꯝꯕꯥꯜ ꯃꯃꯣꯟ ꯇꯧꯔꯛꯂꯤ ꯗꯥꯅꯦꯜ ꯅꯣꯛꯇꯨꯅ ꯑꯉꯥꯡꯗꯣ ꯂꯩꯃꯥꯏꯗ ꯄꯨꯛ ꯊꯥꯗꯈꯤ ꯑꯗꯒꯤ ꯃꯅꯤ ꯍꯧꯅ ꯀꯞꯂꯛꯂꯤ ꯉꯥꯟꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯒꯦ ꯇꯧꯕꯅꯤ ꯗꯥꯅꯦꯜꯅ ꯊꯠꯇꯨꯅ ꯑꯩ ꯃꯁꯛ ꯈꯪꯕꯤꯔꯤꯕꯣ ꯉꯥꯟꯕ ꯗꯥꯅꯦꯜꯗ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯑꯍꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯉꯥꯡ ꯅꯨꯄꯤꯗ ꯑꯦꯝ ꯇꯧꯔꯛꯂꯤꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯃꯤꯀꯤꯊꯤ ꯑꯃꯗꯤ ꯑꯣꯏꯔꯝꯂꯅꯤꯅ ꯑꯗꯨꯒꯗꯤ ꯅꯪ ꯑꯣꯏꯔꯦ ꯋꯥꯍꯩꯗꯨꯗ ꯗꯥꯅꯦꯜ ꯁꯥꯎꯅ ꯃꯃꯤꯠ ꯏ ꯉꯥꯡꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯁꯝ ꯃꯅꯥꯁꯨ ꯁꯥꯡꯂꯕꯅꯤꯅ ꯍꯦꯟꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯗꯗꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯤꯁꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯌꯥꯝꯅꯁꯨ ꯀꯞꯈ꯭ꯔꯦ ꯀꯞꯃꯟꯕꯒꯤ ꯅꯥꯔꯅꯤ ꯗꯗꯥ ꯃꯅꯤꯁꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯉꯥꯟꯕ ꯗꯥꯅꯦꯜꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯨꯡꯁꯤꯗ ꯊꯝꯂꯛꯏ ꯑꯗꯨꯒ ꯗꯥꯅꯦꯜꯕꯨ ꯐꯠ ꯐꯥꯗꯨꯅ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯗꯥꯅꯦꯜꯒꯤ ꯃꯀꯣꯛꯇ ꯈꯪꯅꯝ ꯅꯝꯂꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯗꯨ ꯁꯤꯗ ꯄꯨꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯍꯥꯠꯀꯅꯤ ꯗꯥꯅꯦꯜ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯑꯀꯤꯕ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝ ꯅꯣꯛꯇꯨꯅ ꯁꯠꯃꯤ
shoot me haiduna usitana noi nganma amuksu hairagli ayin last oina amuksu hairi angado aigi nakta puro makut hanba ngamoidaba mida napangal puthoklaga leiraga nangse afawbani khangana hadakti nupa amana angangdo nganbada sinari nganba danelbo khaini inthokduna sauna mathong khangda kauri mayamdo sensilaktuna khanaragli nungsi kapna kapna yenglei taja sida lona thoiremba changlaktuna nungsi gi pulliba thorido lokthoragli adu he lokthokpaga nungsi kaptuna masagi manakta sangsinduna mathada thamduna masabu masing khangda chupi thoiremba so sangsinduna phunaba yawkhri leiriba mayamdo yam sathina phunaragli nganbaso phanakanadi soklabani mangak leitheklaga nupa amasu hatkri amana inai marakta taduna leire kiduna chenkhiba kharasu yawre Daniel so taduna leire nganba sauna aigi nupi angangbu nangna phaduna thamba Daniel gi mananganda khopangna khangnet amung neli aduga nangna nari leradi hinguna direct attack tarukladi nangse nathongna phaba nupani haina aina khalamba yabani adubo haidina manangada thanama makhongdo thangthaduna khutsa singduda nilakli chumna nitpanate makhongduna suru suru naiduna le makhet chituna nang kayam homino aigi du jawu phaduna thamba nang kayam homino nang si kapna dada yumda halase ayam ki jare yumda halase dada nganba mamai tu lai thori magi loina bina kapli tawduna yenglakpaduda tabli sangsinduna napi sigi mamai da tapna nanduna bem kapkano kishim dore dada lakla sidi dada isa se puraga chakrasi lo nganba nungsigi makhutto tapna paiduna tapna singduna chatpa hawi taduna leiba Daniel mamit phat pangli aduga magi manakta taduna leiba nongmaido tapna yamna tapna lamduna lauraga khangau hogoli aduga nganbada em tawduna khangkaw kawluli chalamba nganba chaplekre nungsi sulebi nganba thabakta tapna paikre aduga magi vemgi makhuto thadokre aduga Daniel gi manakta khangsang changkhiduna Daniel gi thabakta khangkaw kawkre thairem basu pakhana sensilaktuna Daniel gi makhutta gi khulai do munkre nungsi pakhana machaduga nganbagi manakta sangsinduna thabakta gi na tharakliba iduda nanduna dada nganba momon tawduna tapna magi nupigi laibakta nushina chupi aduga manigi laibakta amuk chupi aduga isabu ningthina sinauko aduga lemai da haitharakli dada kaina nangna aidubo dada mama masagi makhutto chena paisinduna dada gi bema pangbe nang apangbi oigano ko isau shu amna langano isa no mai rai aduga dada abu ningsing shu kapkano ko yaroi adumai dawgano dada narima akhoi dada se hospital da puse laga dawai dawgano thoyema fengna nganbu thangali aduga mapanda puthurei nungsiso pakhat manbagi chen mangam trabani maklap to nikpada adabu gari khamli badom da yorakle maningda masana paduga mama mapa ani ga tongli nungsi masa supam na pamna dada nang kishu tawroi hospital da chaladi phara tawni nang kishu tawroi ngan ma nomi be dada gi thawai nungsi nangsi nungsi nang wagano ko nang kitamak remba sulairi baba sulairi aduga ichana pa ama sulairi dusona hinglakano ayeng mga moy isa semlo ko ba haiduna mapina tharagli ay dada yawdana kamay hinduino ichama ni siyang bigli ay khak na yok pangamoy dada nang kapuna icha yok kadabani icha so apaba
ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯉꯥꯟꯕ ꯔꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯑꯉꯥꯎꯕ ꯑꯩꯒꯤ ꯕꯦꯝ ꯅꯤꯡꯊꯤꯅ ꯁꯦꯟꯅꯧꯀꯣ ꯃꯥ ꯃꯇꯣꯝꯇ ꯊꯥꯗꯣꯛꯀꯅꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥꯒꯤ ꯃꯤꯡꯁꯨ ꯅꯪꯅ ꯄꯤꯌꯨꯀꯣ ꯊꯣꯏꯔꯦꯝꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯄꯤ ꯇꯩꯊꯣꯛꯏ ꯋꯥ ꯉꯥꯡꯕ ꯑꯃꯠꯇꯁꯨ ꯉꯝꯗ꯭ꯔꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯔꯦꯝꯕ ꯊꯣꯏꯔꯦꯝꯕ ꯃꯄꯤꯗꯣ ꯅꯥꯟꯊꯕ ꯂꯦꯞꯈꯤꯗ꯭ꯔꯦ ꯀꯞꯅ ꯀꯞꯅ ꯌꯥꯔꯦ ꯋꯥ ꯉꯥꯡꯂꯅꯨ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯕꯦꯝ ꯁꯦꯟꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯗꯨꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯈꯣꯡꯊꯣꯔꯛꯇꯨꯅ ꯄꯨꯔꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯗꯗꯥ 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 ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯗꯗꯥ ꯅꯪ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯗꯗꯥ ꯅꯊꯟꯗ ꯆꯠꯂꯤꯗꯣ ꯀꯥꯏꯗꯅꯣ 이마 이사슬 하게 된다. 이자기 버친다기 바바 하이는 거기지 옛는다. 이자 분홍 시드러보. 이자라 바바 거고 다니 드러보. 낭보 이자 뭐지 락보는 비다다기. 이자기 버친다기. 바바 거고도 다니기 하이보다이네. 꾸이르르해 거르글니에. Kaya ngay ba ngamdrino? Kaya ngay ba ngamdrino? Gari khamduna makhuna mamai khumduna kapkre Thoiremba. Napa natagom hihik jingkhatle. Ngan. Ay thanta kaigi hundomino gan. Babana nang hangbada ay kay kumo haibano nasakita alikay gino nahan kay di ay gisiyaw na kanmaday gasina kay ay gikalandri manohan aduga mapido tapno taythoi mate nantharakpadi lepte Pungkai mo adum leiramlaba matungda yumlomda haitharagle lamidagi pauso haikhrabanina sanatomba sumangda ngaiduna leirami masagi fivamdo ubada hena chakladuna mapina thaduna kabragle thoiba babagi thoiba nongsi kyan men ta khidre angawi amagum leikhre Thoiremba kapna ai yauna ngan Nangbu ini kan magam kitra. Nang ni degi putsi mo sebira pune. Ado mo nagi lamati. Ay kumbagam kitra. Ay ngam kitra. Ay ngam kitra. Sumang da famtha duna kapkre Thoiremba. Ngan ba madi. Makoina toriba singdo amata tada uda laikre tumin. Mamito so isingkre, mana so mensinkre. Punsigi oina.